MATHOU TOURIBA LEINA की official Shingna Thamoi Shengna AMADI coordination LEINA Thabak Touminnaraba Matam adu khaktada LEINA ki scheme Shing Asi Mai Pakpa Ngamgani HAINA Lok Sabha ki member Dr. ANGOMCHA BIMOL AKOIJAM na PHONGODRAKLI Imphal East DC complex ta numit nini chupna satharakpa District Development Coordination and Monitoring Committee Disha gi mifam loision bagi thoramda wafam asi mahangna phongdokladuna hai Disagi mifam asi quarterly basis ta chahi khudingi pangthokpagi tangai fadaba lei masina tongan balenga ki loisang singda mathau tauriba official singi marakta lainariba coordination asi hengadawribani mifam asi sumnadagi formality ama oina pangthokpagi mahutta senba chahi amada yamdrabada marirak pangthokpagi tangai fadaba lei Kunai asida afaba awanba ama puraknabagi damak stakeholder khudingmakna masa-masagi thaudang mapung phana pangthokminasi district level officer singna so masa-masagi district singado chaukhatnaba angamba thakta khonabagi tangai fadaba lei mifam asina ana layeng mahai machine infrastructure amadi livelihood development da akanaba midyeng thamli haina su mahana makatana phongdokhi Thoramadhuda, Kundrakpam AC के MLA TS Lokeswar, Imphal West District की DC M Raskumar, Tongan by AC Singh dagi lakpa Mihut Singh, Disha Committee की nominee Singh amadi DLO Singh Su Sargyaki.